Heirang Leirang channel na mayam gidamakta pujarakliba Phungga Wari Houdong Lamboiba. Thaina mamangaida khullamada yamna noi pena chawba Houdong Lamboiba ama leirami. Mahak asi matam pumnamakta ahawbata chaningba nungaibata pamba Houdongni. Nongmadi Houdong Lamboibadu khullama tanna chatkadabadagi labuk samduna lai. Poinu thagi ayu numitna waton lomlakpa nungsa yaibagi penba naidaba matamni. Lau khawdokhibagi charukhok marakta charongdagi kelhauba phauna labuk thungna tari. Uchek wayakibiksu labuk thungna chaktari. Poinu thadi wata padaba nungaiba thani. Angauba uchi laba phawbana poinu thadadi matuani lonaribani. Asumna nungairaba matam asida uchi mayamna lauri kaduna labuk thungna chenduna sanaringaida Houdong Lamboibana labuk samduna lakpa adu ubada uchi mayamadu arapadagi ure. Houdongi masak ubada uchi mayamdu pulap tasinduna Houdong lakpa maikaida kiduna munna yengduna leirami. Arapada uchi mayamdu pulap tasinduna leibadu ubada kire khangladuna Houdong Lamboibana lapna leplaga laurai. Isusa aibu kiganu. Ayasi atai Houdonggumna apang chaba asona nabu tuhatba Houdong natte. Kanagumbana nungsibiduna pizaraga chaba pijadraga tokpa hawi haute thidaba achau pisak khaidaba miyamgi phanabada khanba aihakni. Mathwai panba hatpasi papki thabakni khangladuna madu thadoklaga lai ninglaba lamboiba aini. Matam kuina punchiraba Houdongni haiduna miyamna aigi imingbu Houdong Lamboiba thonbi. Aina hairiba si thajadraga aigi isak ichu asi munna yenglaga khangani. Houdonggi wadu tabada uchi mayamadu mamai onsinaduna wari saba haurakle. Uchi kharana chummi atai Houdonga manade. Atopa khara amana Houdonggi tatni thajarunu. Asumna uchi mayam ngangnaraba yetnariba wafamadu tabada lauksing chawba Houdongna uchi mayamna chingnariba wafamadu thajahalage khalladuna isusa nakhoina aibu chingnaribadu koknanaba amam angan khairiba numit kauba laina khangsanu. Matam pumnamakta aina nakhoigi kanabada tawgani nakhoibu arembada manghaloi. Houdonggi wasak tabada uchi mayamdu nungairi. Isusa haujikti numit yengduna wasaklabanina nakhoigida ai leiba tare. Aduga nongmagi puk thanabadi nakhoina pijaba tai. Aidi ahawbasu chajaroi athumbasu pamjade hairaklabada Houdonggi pukchel tingba wadu tabada uchi mayamdu haraure. Aikhoigida leiraga ipuna karigi hautaba chagadage. Numit khudingi ahawba ipuna chaningba potta thiruraga pijagani. Aikhoina koina chatuna chana thaknanaba thikringaida aikhoigi icha isusing asi ipuna mangdanaba ngakpi senbiramu. Uchi singi pukchel tingba wangangdu tabada Houdong Lamboiba adu nungaibagi ngamkhai leikidre. Isusingna adu yaurabadi nacha nasu pumnamak ipuna yamna cheksinna ngak senabigani. Maduna mapauba tatlhaloi. Makhoi pumnamaki mathauna marausing lainanabasu aina pautak pigani. Lauksing singba marau chawba Houdong Lamboibagi mawadu uchi pumnamakna thajari. Makhoigi machasing adu puthokduna maming mathaga loinana Houdong Lamboibada amamamda oina sinari. Numit adudagi hauna uchi mayam changduna Houdong Lamboibagi chakthak hunki. Nong hek nganbaga uchi mapi makhaina pali nainaduna Houdonggi chananabagidamak machinjak thiba koina chatki. Uchi macha makhaina Houdong Lamboibaga loinana sanaduna lei. Numit khudingi ayukta Houdong Lamboibana chaningba adu mabuk thanna charaga labuk lamhangda thoktuna mamai numitta onsillaga longkhak longna hiptuna nungsa yaiduna tummi.
Uchi macha kharana labuk thungna chenduna sanai. Kharana Houdonggi achauba mamai adu mareng banda thangatli. Kharana mana humai ani adu paiduna chingi. Kharana Houdonggi sanglaba makhoi adu chingduna sanai. Adu phawba Houdong Lamboibadi nakhokpa leptana nungaina asibagi pandamgum tumli. Uchi macha mayamna tumba kainanaba hotnabadu Houdong Lamboibagi mafamdadi masa noibagum thoki. Mikap thokpagi mahutta nakhokpadum hengalai. Mayam tinabanina asingba kaya apangba kaya su yawi. Numit adu uchi macha singi marakta sahi yamlaba saubadi sukyen hendaba sari yangangba uchi macha ama yaurami. Mahak adu mapangal solabasu lausingdi yamna singba uchi ni khanduna mayamna mabu oza koli kaunai. Maga hominaba uchi pumnamakti mayum makai panaduna macha masu phawba phangnakhre. Adubu madi hakum chawba changdagi sukhen makti hengatri. Aduga lausingdi nongma nongmagi hapkatlakli. Mapangal sonba koina machinjak thiba chatpa ngamdaduna uchi macha singi marakta cha thaktuna lei. Mahak mayamga chen chongduna sanabasu kaya yaude. Machi amada phamduna miyamgi kumhai yengduna lei. Karigumba khatna chainaba yaurabasu mana khamjili. Uchi macha mayamna humang taba makhai Houdonggi tumba thugainaba hotnabada ngamdriba adu ubada mapangal sonba uchi koli adu yamna sauninglami. Mapangal solabasu marau singbu leirabadi akanbana tauba ngamdaba thabak kayasu laina tauba ngami. Mapangal sonba uchi koli aduna tumliba Houdong Lamboibagi manakta changsinduna sanglaba Houdonggi makoi adu pairaga humang taba makhai chingjai. Adu phawba Houdong Lamboiba adu mikap thokpadi hairuraganu nakhokpagi khonthangdu hapkalai. Madu ubada sauraduna uchi koli aduna magi tumlaba mamai matoladuna nakhoktuna tumliba Houdonggi yet thangba manaton manungda thingjali. Tumlaba mamai matoladuna Houdonggi nauriba natol lunaw aduda hek sokpada Houdong Lamboiba adu ikhang khangawdana hakthi khalli. Hakthi amuk khanbada loidi. Numitta onsinduna amuk anirak hanna hakthi khanbada tumba kaiduna Houdong Lamboibadu haugalakli. Houdongna hakthi khalakani khangawdabana manakta tongduna sanaramba uchi macha kaya laibakta onthari. Houdonggi mamai thangatuna sanaramba uchi macha kharasu mamaina chenduna turi. Kanana mabu hakthi khalibano thibada Houdong Lamboibana khudakta phaba ngamkhidi. Uchi macha mayamda yamna sauninglabasu mapan thokna sauba yadabanina lauraba mamit ani adu uchi macha singda khana yenglamlaga amuk hipthaki. Amuktasu tawkhidraga mabukningda chingnaduna mahak tumba yadaduna haugalakli. Houdong Lamboibadu hakam wa chanduna phamduna leiri. Houdonggi matau ubada mapangal sonba uchi kolidu nokningbana khangba ngamdaduna mamai leithoktuna matomta nokhi. Tumba yadaduna Houdong Lamboibadi hangat handa chattuna leiri. Numit taramdaida uchi mapi singna purakpa acha thak mayamdu mabuk thanna charaga charu iku mathakta ahing adu lenkhi. Matau asumna Houdongga uchiga mabuk chel khojel tinana matam khara leiminakhi. Asumna nungsi chanana leiminarakpasi nongma haukhiduna numit kayani marum haukhre. Tha ama phajilakli. Mabuk chel phattaba sa ucheki maram chat sajatbu kayam kuina thuptuna leiba ngamgani. Marau chawba Houdong Lamboibana uchi macha singadu uchi mapi khanghandana nongmagi amamam oina chage haiduna mabukningda khanba horakli. Matau karamna chasige khanbada Houdong adu wakhalna lamba phangdre makok ngawri. Nongma ayuk anganbada phatta lausing chawraba Houdong Lamboibana uchi macha singadu kaushalaga isusa ngasidi upu wa haige nabukning changna taw nakhoiga aiga leiminarakpasi ngasiga thana
ꯊꯥ ꯐꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯁꯨꯁꯤꯡꯒꯤ ꯅꯔꯧꯁꯤꯡ ꯅꯊꯧꯅꯥ ꯑꯃꯗꯤ ꯅꯄꯥꯡꯒꯜ ꯏꯄꯨꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯔꯧꯁꯤꯡ ꯅꯊꯧꯅꯥꯗꯨ ꯌꯦꯡꯒꯦ꯫ ꯏꯄꯨꯒ ꯋꯥ ꯍꯩꯕꯤ ꯁꯥꯟꯅꯁꯤ꯫ ꯏꯄꯨ ꯅꯤꯡꯊꯧ ꯁꯥꯒꯦ꯫ ꯅꯈꯣꯏꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕ ꯂꯧꯔꯤ ꯑꯁꯤꯗꯒꯤ ꯋꯥꯡꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯌꯨ꯫ ꯅꯈꯣꯏ ꯑꯃꯃꯝꯗ ꯑꯩꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯃꯝ ꯍꯥꯏꯔꯣ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯧꯔꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯎꯅꯕꯁꯨ ꯌꯥꯗꯦ꯫ ꯂꯣꯏꯔꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯎꯆꯤ ꯃꯆꯥ ꯑꯗꯨ ꯈꯜꯂꯒ ꯑꯩꯅ ꯁꯤꯗꯕ ꯅꯥꯗꯕ ꯂꯩꯋꯥ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯋꯥ ꯑꯁꯤꯗꯤ ꯃꯃꯜ ꯌꯥꯝꯕ ꯂꯩꯋꯥꯅꯤ꯫ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯅ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯂꯩꯋꯥ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯏꯄꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤꯗꯨꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯅꯝꯊꯥꯛꯇꯨ ꯎꯆꯤ ꯃꯆꯥ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯍꯧꯗꯣꯡꯒꯤ ꯋꯥꯗꯨ ꯊꯥꯖꯗꯨꯅ ꯎꯆꯤ ꯃꯆꯥ ꯃꯌꯥꯝ ꯋꯥ ꯍꯩꯕꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯋꯥꯡꯕ ꯂꯧꯔꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯎꯆꯤ ꯃꯆꯥꯁꯤꯡꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯍꯧꯗꯣꯡꯒꯤ ꯃꯅꯥꯛꯇ ꯋꯥ ꯍꯩꯕ ꯂꯥꯛꯏ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯎꯆꯤ ꯃꯆꯥ ꯑꯗꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯏ꯫ ꯀꯨꯏꯅ ꯁꯥꯏꯔꯕꯗꯤ ꯈꯪꯈꯤꯒꯅꯤ ꯃꯇꯥꯒꯨꯝ ꯀꯥꯕꯛ ꯁꯥꯏꯔꯒ ꯌꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯆꯥꯁꯤꯜꯂꯛꯄꯅ ꯃꯃꯩꯊꯪꯗ ꯎꯆꯤ ꯃꯆꯥ ꯑꯅꯤꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯂꯧꯁꯤꯡ ꯁꯤꯡꯕ ꯎꯆꯤ ꯀꯣꯂꯤ ꯑꯗꯨꯅꯤ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯎꯆꯤ ꯃꯆꯥ ꯑꯗꯨꯅ ꯍꯧꯗꯣꯡꯒꯤ ꯃꯅꯥꯛꯇ ꯋꯥ ꯍꯩꯕ ꯂꯥꯛꯄꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯎꯆꯤ ꯃꯆꯥ ꯑꯗꯨꯅ ꯍꯧꯗꯣꯡꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯎꯆꯤ ꯀꯣꯂꯤꯗꯨ ꯅꯥꯄꯤ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯎꯆꯤ ꯃꯆꯥ ꯑꯗꯨꯅ ꯍꯧꯗꯣꯡꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯋꯥ ꯍꯩꯕ ꯅꯪꯗꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯎꯆꯤ ꯀꯣꯂꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯥꯁꯨ ꯁꯤꯕ ꯇꯥꯔꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯒꯦ ꯈꯜꯂꯗꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯎꯍꯟꯗꯅ ꯅꯥꯄꯤ ꯃꯔꯨꯝꯗ ꯄꯥꯛꯊꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯥꯅ ꯆꯦꯟꯕꯗ ꯅꯥꯄꯤ ꯂꯦꯡꯂꯤꯕꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯆꯦꯜꯂꯤ꯫ ꯃꯀꯣꯟꯗꯤ ꯂꯥꯞꯄꯅꯤꯅ ꯌꯧꯕ ꯉꯝꯗꯗꯨꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯂꯩꯀ꯭ꯔꯛ ꯑꯍꯣꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯈꯨꯕ ꯂꯩꯀ꯭ꯔꯛ ꯑꯗꯨꯗ ꯃꯁꯥ ꯆꯪꯕ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯋꯥꯅ ꯃꯁꯥꯗꯤ ꯂꯤꯁꯤꯜꯂꯦ ꯑꯗꯨꯒ ꯃꯃꯩꯗꯤ ꯆꯤꯡꯁꯤꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯎꯆꯤꯅ ꯂꯩꯕꯥꯛ ꯑꯍꯣꯕꯗ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯎꯆꯤꯒꯤ ꯃꯃꯩ ꯃꯇꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯟꯅꯔꯦ꯫ ꯍꯧꯗꯣꯡꯅ ꯃꯃꯩ ꯌꯥꯟꯈ꯭ꯔꯕꯗ ꯂꯧꯁꯤꯡ ꯁꯤꯡꯕ ꯎꯆꯤ ꯀꯣꯂꯤꯅ ꯃꯃꯩ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯕꯥꯛꯇ ꯊꯝꯂꯒ ꯍꯥ ꯏꯄꯨ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ, ꯅꯪꯅ ꯑꯩꯒꯤ ꯏꯃꯩꯅꯤ ꯈꯟꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯏꯃꯩ ꯅꯠꯇꯦ ꯇꯧꯔꯥꯅꯤ꯫ ꯎꯆꯤ ꯀꯣꯂꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯆꯤꯡꯅꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯎꯆꯤ ꯃꯃꯩ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯝꯗꯨꯅ ꯂꯦꯡꯕ꯭ꯔꯥ ꯂꯦꯡꯗꯕ꯭ꯔꯥ ꯌꯦꯡꯕꯗ ꯂꯦꯡꯗ꯭ꯔꯦ꯫ ꯎꯆꯤ ꯃꯃꯩ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯄꯗꯗꯤ ꯎꯆꯤ ꯀꯣꯂꯤꯅ ꯃꯃꯩ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯍꯥ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯄꯪꯕ, ꯇꯧꯔꯥ ꯅꯠꯇꯦ ꯏꯃꯩꯅꯤ ꯍꯥꯏꯔꯛꯄꯗ ꯎꯆꯤ ꯀꯣꯂꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡꯅ ꯉꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯆꯤ ꯃꯃꯩ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯎꯆꯤ ꯃꯆꯥꯒꯤ ꯃꯔꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯕꯨꯛꯅꯤꯡꯗ ꯃꯥꯕꯨ ꯊꯥꯒꯠꯈꯤ꯫ ꯎꯆꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯂꯩꯕ ꯌꯥꯗꯗꯨꯅ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯂꯧꯅꯝ ꯆꯥꯎꯕ ꯍꯧꯗꯣꯡꯒꯤ ꯂꯧꯅꯝ ꯅꯝꯊꯥꯛꯄꯨ ꯊꯥꯖꯔꯨꯕ ꯎꯆꯤ ꯃꯄꯤꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯇꯨꯝꯅ ꯆꯥꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ꯫